ahan badap maroi fo kanagumba arwanba afungba luk amata senkai thungkai tobigano piba ngamjaroi haina kaksing lamphai bazar board na sinduna ngasi kaksing lamphai ge forest officer mamang national highway 102 ge lambi tangkai thingduna khungjan chungsinkhre state asida June thagi manungda Cobra Battalion ani thambagi fandam ge matungina company ahum thunglakre made Lilong Assembly constituency ge ex MLA Y Antas Khan ge yumda bom langshinduna akhakarau nanghankhre Notice unto Tibina Numidang Kuding Sandok Sariba Manipur Poming Tabe Punopo Toksama Sanataram Nosari Hosik Pau Masakaina Miam the Pizari Kanagumba Aronba from Balup Amata Senkai Tumkai Tobigano Pibangam Zero Haina Kaksing Lamkai Bazar Board na Sinduna Nasi Kaksing Lamkai Forest Officer Mamang National Highway 102 Gi Lambi Tangkai Tingjinuna Wakan Mifam Satakri Wakan Mifam Adugi Matanga KLBB Gi Advisor Yengkom Nimaina Hai Kumza Dishigani Kulumdoigi May Ohumdagi Manipurda Sataragli Balal Asina Kam Tengna Waringai Tanja Asida Kaksinglam Kaida Hingnaba Imung Manum Punaba Hotel Khara Fambage Dukan Khara Fam Workshop Masa Khara Tauduna Lezariba Asino Magi Kulang Kang Fauba Kautoba Mayam Ama Yauribani Asu Warba Matam Asida Kanagumba Lup Kharana Senkai Tungkai Taubagi Mateng Pidaba Yaroi Haina Kayarak Hanna mobile phone da call Tauduna message Tazi Latuna Taubirakli Hosik Kaksing Lamkai Ase Post Sitaba Kam Tena Wana Ribani Imungdi Pudaba Yadabanina Kanagumba Dukan Natrago Hotel Thong Lonsinduna Labor Oina Sarpa Fauba Yaurabani Asigumba Tanza Asida Kanagumba Lup Farana Senkai Tungkai Taunaba Haibirakpa Asi Tobigano Kaksing Lamkai Bazar Port na Makhal Amatagi Sel gi Mateng Piba Ngamjaroi Makha Tanasu Senkai Tumkai Amata Tobirakanu Hainasu Fongdoroke KLBB ki Executive Member Ketrimium Sandyarani Kauba Amana Fongdorakpada Asuk Wanaringai Matam Asida Kanagumba Kharna Bazar Board Asigi Thau Pujariba Singda Telephone Taudana Message Thaji Laktuna Sel gi Mateng Nirakpa Yadragadi Adu Taugani Ada Taugani Haina Kian Kangalakpa Asi Tobagani Nakan Amaromda Amuk Police na Army na Makoiga Wari Shanai Fau Faunai Haiduna Amuk Fabi Punbiba Kaya Satarakpa Asina Hena Waba Were Masigi Mataktasu Pot Sitabagi Awaba Kaya Amasu Mayong Naribana Maram Asina Kanagumba Lup Amata Senkai Tunkai Natraga Mating Pangbagi Tabak Asi Namkiroi Makhatanasu Senkai Tunkai Natraga Mating Nirakpa Asi Tobiganu Haina Fongdoki Kaksing Lamkai Area Gi Dukan Sing Thong Londona Satakibo Wakat Mifam Aduda Tatana demand Tauduna Equaibo Awabu Pibiganu Imung Manungi Puksak Punaba Honariba Equaida Senkai Tumkai Tobiganu Tatana demand Tauduna Equaibo Awabu Pibiganu Wana business Masamsa Tauzaduna Hinjanaba Honariba Equaida Puba Tambang Amloidaba Selgi demand Tobiganu Hingnabigidama Dukan Hotel Masa Pamjabani No force, no gun, let us living together and face for better the generation next Manipur gi tholeba lan asina ekhoibu awa saitheng kaya piri haiba wakat sing iba placard sing su sinake hayeng su makhata na Kaksing Lamphai area da laiba dukan sing thong londona wakat khongjang santhakageni haide sahi ahum na Manipur gi chiyong wala bat na sida koi Kaksing Lamphai da tekte ngob gi jamukta hotel khara tau dukan macha khara tau workshop macha khara tau Laiba Singchi Numagi Lang Hambau Kautabun Yaw Yang Nawaba Matamasida Ekoi Kanagumba Sangsan Karana Ekoi Masida Sengkai Tungkai Kari Kari Pau Kahal Laitana Ekoi Telephone da WhatsApp da Kaida Ekoi Yap Tajim Bire Masi Hausi Likima Manipur Gi Oriba Pibam Adagi Hausi Lamkai Tangai pada begitu bagi pot amat tersit penati hausi sentung ikidam si amwari kenau makal di ngam dari natung lunci laga level ini cepat siau kere kuisi
adu siang wara batanya sida ekoi sen tum khai na ba phona na ba aduna sangkan karena tau bira percaya kacing lang khai bazar bo na makalamat tagi sen khai amat tapi je bang lamjaroi kana ba sen khai tungga mari lain na telepon tau bira pa adagi whatsapp tajin bira pa ising nau isai sen singna ekoi lang khai bazar bo na sida makalamat tagi diman tau bira tu haina ngasi wakat masih khamjabari Kaksing Lamkai Bazaar Board ki executive member ama wajani ngasi akoina phami ba mifam se karigino hayagadi Kaksing Lamkai si 2023 megi date hidagi aduki mati irang sina maram oiga pura slip salawal dukandar ngak to oire ba asida nga halaitana akoina miyang mi hutsilaga thawpuri ba akoida kihan khangan ba nga halaitana phone torokpa yadragadi adu ada na chingba mayam to bisi akoi ke pamdi maramdi aikoina moigi thaudang lori ba akoi da mo khalaga police thana na mo akoi bo mo phabi ba atopa na mo akoi da moigi demand pina ba mo taksilak ba akoi bo mo phabi pun bi ba asuguma me ansi akoi pam jida dona nasigi mi pam che akoi na ko gi bane aduna nakalani makta haidi loop amabu oiro akoi sen ni mating pi banga miroi pamdi praja singse haidi hingbagi lambi sida aduki mati wari asimai se haji State asida June thagi manungda Cobra Battalion ani thambagi fandam gi matungina company ahum thunglakre Manipurda leiriba loishinba ngamdriba irang ase loishin khinabagi pandamda CRPF ki Cobra Battalion ani thamnaba center lengang na lokhi warip ki matungina company ahum thunglakre hairiba company ahum ase numit nifumani gi pre-induction training haukhre hairiba training asida state asigi maramda ningthina khanghanba lalhauba leiba chatok chahin tawba mufam khanghanba training tawfam amadi kem khanghanba loinana mangjongna leiramba kem mafam singi record tawraga footage sing kapthoktuna khangan ki haire Lilong Assembly Constituency ki ex-MLA Y Antas Khan ki yumda bom lungshinduna akai atoi thogan khre thodok adu ngase nongalamdai phung amaga minute 15 rom satpa adwaida thokibane hairi bom adu kanana kari maramgi damak lungshinduna pokhailam libano haiba hojik phawgi oina khangba ngamdre thodok adu ge matangda mari leinaba police station na case ama lokhat khre panbayai ex-MLA Y Antas Khan hanagi former minister oiramba MD Alauddin Khan ki masanupane Bosem na loba class 10 amadi Kosem na loba class 12 amadi CBSE na loba class 10 amadi 12 ki examination na mark wangna phanglak laba mahiroi sing khar khangatuna mahiroi sing gi mafamda asam khudol piduna pungning thogat pagi thoram ama ngasi usiwa student welfare club amasung incentive award committee anina punna kusamnarga sinduna sahi khudingi leptuna pangthoktuna lakpagi manung channa handak sahi asigi oina ngasi usiwa awang laikai da leipa community hall da pangthokre thoram aduda usiwa GP gi chairperson Haikruzam Indrajit incentive award committee gi chairman RK Rajendra Sana usiwa GP gi ex administrative member Mayengbam Gyanendro Times ki principal Barun Oinam usiwa high school gi headmaster Laisam Birla ABDM Manipur Directorate of Health Service ki project Manager Thaunawjam Bolbi Hari amasung school singi oja sing amadi mairoi singsu saruk yakhibuga loina tongan lakpa tongan ba school gi mairoi taramapan khangatuna asamba khudol pidu pot piduna puning thawatke Central Forest Division Imphal na sinduna inspired by nature for climate for our future haiba themda Imphal East District ki manung chanba Luang Sangkhong Community Hall da World Environment Day 2026 palan thoram pangthok pagalwena ek par ma ke naam 302
3.0 pangthokre thoram aduda saruk yakhiba IFS Anurag Baspaina pangthokhibada aikhoina uhai panba upal sing tharagadi uhai pirakani aduga industry sakhat hannaba tasu wa ase yamna sangi aduga upal thage hairagadi yamna miyamna legadaba natti forest department na lemna pigani maram sina malem imabu ikai khunaba amadi aikhoigi apokpi imabu ikai khunaba utpa oina ahal angang aikhoi khuding mana upal thasi amadi hingnaba hona hansi haike thoramduda chief conservator of forest and project director WCSM IFSL Joykumarna ongdokhibada upal haudrabadi sor honaba oxygen lerektaduna mioiba aikhoi malem sida kuina hingba yarakloi thaknaba isingsu phanglaktaba yai haike thoramduda lousangkong nongdren pakhangba laibunggi akoibada upal kayasu thake. So we need to maintain that, and I believe this is my 23rd year of service here in Manipur, and I have seen that with all of you, with the support of all the village communities, we are maintaining here about 75% forest cover. So it is the credit to all of us. All village communities, all villagers, be it Guadalajara, be it, at Oman, be it at Tiruppur, be it at Sriram, or any other place, we are maintaining this forest cover. And this is the most significant aspect of our society here in Manipur, which I feel so. We are very much devoted to our nature. We are very much devoted to maintain the thing, and that is one of the best part of the society. In 2024, against the target of 50 lakhs, we have planted about 54 lakhs. In 2025, against the target of 34 lakhs, we have planted 60 lakhs trees. And this year we have been given a target of 45 lakh trees. We are likely to plant somewhere around 70 lakh trees this year. And you may feel that where it has been planted, that is a way, because we are maintaining the cover of 74% forest cover in the state. Greenery is there. And it is not on the base our estimation, it is the scientific estimation based on satellite imagery, and which is done by Forest Survey of India, that is at Dehradun. So we are maintaining our forest cover, and we are trying to improve our forest cover. Sometimes I have found people say that no, this on the road, when the road construction is taking place, or the railway construction is taking place, or development projects are taking place, some trees are lost, green cover are lost. That is not the case. Actually, it is a shifting of, because development is also required, roads are also required, railways are also required, and development projects are also required. We need a school, we need hospitals, everything we need. But what happens then? That area is shifted. We go for compensatory afforestation in another area. So we fill another area, but try to maintain. All Women and Child Development Sindona Organization asigi ahanba oina First World Environment Day gi thoram ngasi Young Progressive Club ga kusanaduna pangthokre. Tagel Kolom Laikai da Leiba YPC Club da Inspired by Nature for Climate for Our Future haiba theme da usar singsu thake. Malemgi aing asagi khal kaitharakliba asidagi kannaba mioiba na thodang lominaba tangai fade haina Manipur Student Federation gi maikaidagi fongdoroklei mahiroi luf asigi maikaidagi tadorokpa serol amada honglakliba akoi film asibu ngak senaba amade mahusagi leizariba khalbu tumgi mirolgi damak sogandana thamnabagi wakalonda MSF gi masing yamlaba thomi sing kaitharakliba kobrugi saktam ase matam kharagi tungda mutkigadra wajaduna mission Mount Kobru afforestation
Sanghalasi Korbu Sindol Haibasida in Kumza Lishing Ani Taramafun Megitang Mari Amadi Manga Numit Ini Subna Singmai Singda Usara Lishing Ama Hena Taki Sahi Asimaki Jun Manga Malim Pumbada World Environment Day Pangthokpa Numit Asida Imphal Eastgi Manungshan na Laiba Lamyan Bahizam Irabot Memorial Park Kaibi Kulen da Usara Kayasu Thaki COVID-19 gi akanba safu saithengna mioi kana amatana yumdagi mafan thokpak kinarba matamda MSF na malem gi ekoibagi fibam sugandhanaba thamnaba amati nongmagi kaithrakli ba mahusa gi khal asibo kannaba thodang lodaba yade mahiroi sing ama tawaina namdam asigi Naha Singi Kunai Ase Kannaba Asoba Mafam Ama Yawe Kanjaduna Tangai Fadana Dubloi Singna Asang Aman Tana Thalaba Manipur Ama Oirak Nabagi Wakalwanda In Kumza Lishingani Kun Jungi Seichat Manga Irai Numita Sangalasi Manipur Haiba Environment Friendly Campaign Asigi Makada Wakaitel Taunazom Laikai the Laiba Mahiroi Lup Asigi Mayai Loishangi Akoibada Usara Thaki Hairiba Sangalasi Manipur Environment Friendly Campaign Asigi Manungshana Makatana In Kumza Lishingani Kundagi Hoduna Sei Kudengi Tampak Tainaba Manipur Gi Mafam the Lariba Singmai Singda Usara Thaba Yangshin Kongset Sang Naina Satpa Made Mathau Taba Thabak Paikatuna Lagli In Kumza Lishingani Kunmari Jungi Tang Nifan Saturday Numit World Environment Day 2024 Gamari Lenana, Hairiba Numit Asida, MSF Amadi, Central Forest Division, Forest Department, Government of Manipurga Kusam Naduna, Sangalasi Manipur Environment Friendly Campaign, Makada, Miam Hubna, Uthabagi Kungzang, Mass Tree Plantation Drive Ama, Infaliski Manungshan, Nomai Singsang, Parengda, Usara, Lishing Westamamu, Taki, Usara Thabagi Kungzang Asida, MSF Ki Lubloi, Masing, Sani Yankai, Hen Amadi, CFD Gi Official Team. Mioi kun na saruk yake uwa kaktatpa umang kokthokpa asina mahusagi akoibagi fibamda sathina sogalai haibasigi mifum kudingna khangjanba mathau tarakle ing kumja lishingani kunmanga gi oina tampak lamgi tongan ba mafam singda amade mahiloisang singi campus da usara thabagi thabak thorom leptuna sangsinki mamangda Thakiba Hokiba Sahi Lishingani Kun Dagi Campaign Asigi Makada Nasi Pau Leptuna Usara Thabaki Kongjang Sangshinba Mafam Singda Satuna Yangshinba Tauduna Lagli Saliba Sahi Lishingani Kuntaruk Zungi Saisat Ani Mande Numit Ta Sangalasi Manipur Campaign Asigi Saruk Ama Oina Masigi Manungshan Satharakliba Usara Thabaki Thabak Thorom Oina Tengbang Taibang Thawai Singh Kannaba Maru Kokthok Laba Singmai Singh Isang Sanghalasi Haiba Them Asigi Makada Malemgi Mahusa Kannabagi Kongzang Ama MSF Amadi Central Forest Division Forest Department Manipurga Kusam Naduna Imphal West Gi Manungsana Changangai Use Konda Laiba Comment School da Mahilo Isang Asigi Principal Su Saruk Yaduna Haibok Singh Langthabalda Paksana Usara Thanabagi Kongjang Sangshin Kongjang Asigi Damak Lamthabagi Thoram Ama Pangthoki Masigi Matung Inna School Asigi Mahiroi Sani MSF Gi Thongmi Sani Amadi Official Team Gi Mioi Kharaga Loinana Haibok Singh Gi Akoibada Koktholaba Singmaida Usara Lishing Ama Amuk Thaki India Forest Act 1927 Makada Reserve Forest Amadi Protected Forest Singbo Mioi Bagi Thabak Thoramna Mahusagi Akoibagi Fibamda Akaiba Pirakadabadagi Kanjadaba Yaroi Adum Oinamak Ek Amadi Lo Asigi Marumda Senjau Paiba Singh Politician Singna Makoi Masa Masagi Kananaba Yenglaga Lalol Itiki Sendong Khara Fangnaba Amadi Manipur Kunai Ase Muthanaba Manba Political Agenda Amagi Makada Uwa Umang Amadi Singmai Singh Kokthokle Masina Leijaram Liba Musagi Singh Part Turel Da Asoba Safu Ama Piraktuna Kangpal Amadi Isingi Thawai Panba Wosak Singh Mioiba Sanga Pumbada Sathina Saitheng Pirakle Masina Hek Tengnaba Amade Nakoinana Mioibana Masana Masabo
हिंजनबगी हक फाउबा खोंगाउनरी असिगुंबा लोइलमगी लुजदबा मसद असि नोंमा नत्रगा नोंमदे मियामना नखोइगी मथक्ता पारा तंबीबगी तांकक अमा सोयदन लाकनी ngalingayda tunggi mirolgidamak aikoi pungnomokna thamoi sengna aikhoigi akoibagi fibam ase kaitharakliba mahusagi khal asida kari tausige haibaromda sangsiminase haina serol asina makha tare Regional Political Party ama oiriba Democratic People's Front na anauba DFP website page ama launching tawbaga lonana DFP party gi lusingba sing khanna neinabagi thoram thangal bazar da laiba hotel laifa bada pangthokre thoram aduga mari leinana DFP ki president Dr Narengbam Ranjit Kumar na phongdokhibada ngase launching tawriba website page www.dpfmanipur.org hairibau ase ngasidagi sinapa yarani masida DPF pu support tawbiba singna online gi khuthangda register tawba yaragani manipurda miyamna leiriba regional party sing asibu punsinabagi apamba lei adumakpu regional party khudimak magi meeting point amam lei DPF ki oina hana bot ka khraba miyoi singna yauba yabagi ayaba pizade karigumba atoba party da kudong saba pidrabadi DPF ka punna saminaba yabagi kudong saba leijai amade leiriba regional party sing asida lakadoriba election asida kayam yamna lepkadori amade kayam yamna thokadoribano haiba khangdri hainasu phongdorok lei amade DPF ki president Dr Narengbam Ranjit Kumar na DPF website www.dpfmanipur.org page launching tawke Tepiyani, anauba, DPF support ubiba, sinausi, dengan segala ini juga, numuna, DPF support ubiba, DPF website sesuatu juga, detail sama semua bagian form ini, sistem mana online dah, ada sistem bisa jadi untuk lagi, bisa masuk ini, sesuatu saja. Kuigi, Manipura National Party yang mau kunjung lagi. Apa yang nasi, betul aku yang sila ini saya, pergi di video itu wakalonga, di leba, national party, jadi dari party khusus musik, meeting point nama dilek macam, meeting point saya maru ena, pergi di video ena lesen meeting point saya han dengan nama, koi hana, already tested tahu berapa kar, misi saya koi kita, ya bisa di, waktu party tapi juga, later kedi, koi di video pun sambil lagi, kita mau tahu seri. तो करना हुआ मुझे इंचे लगा है कि मैं अभी नमक तो वाबी देना इसमें पार्टी में जो कंसल्ट है वो मांगने में कन्वे नहीं आती कोई हमने फुटबॉल ग्राउंड कुछ इंचे लगा है तो हम नाम हंगना कुछ इंचे भी होंगे आंटी जो कोई तो नाम वहाँ सरी वहाँ से तेरे तरह तुम ताना मिलने लगा कोई खाना मिलने से तो का जितने रिवा इसमें पार्टी सिस्टम का क्या हमने एक्सिस्ट तो वीडियो नो क्या हमने कि मांगी जब सावा इलेक्शन से फिर नवी आवा इसमें पार्टी से क्या हम वीडियो नो है बसी कोई लेता nasi yang itu paham kalau ini teman teman konsen tak, vaksin mesti apa yang di Asia ya, mau kamu lagi kami, kau ini nanti Manipur Democratic People's Front dan mesti sebagai jadi orang mesti, kau ini di DPP kan ini, atau kau ini jadi, kami memang lagi proses tak perlu itu ini, mesti saya, atau di proses itu banyak luar biasa DPP saya, cap ya, atau kau ini, saya kata, kau ini DPP saya Manipur Democratic People's Front hari bah. मुझे सीखी शेयर की लिस्ट है और इसे कोई लीडरशिप को उन्नजम की अदुम नबा पंजाब में लोग जब वही ना मसीही हम तो चली वो प्रोग्राम में सीधा लास्ट नंजित बिलिबा मुझे डेमोक्रेटिक पीपल्स फ्रंट ये प्रेसिडेंट ना स्टेट असारो डेमोक्रेटिक पीपल्स फ्रंट की तो बिलिबा लेकिन उसीजरबा यहाँ बहुत ज़्यादा मांगलो जाओ क्या नमूने नहीं को नॉन क्या मुझे 왜냐면 시가 시고만 가면 시다 하이저로보다 하라고 라피리바 미시저바 invitation 왜냐나 Democratic People's Front office bearsi Democratic People's Front 하이바 state political party 공매의 공지연시
hojik lagi Manipur ki situation sida tu kimati mana sanction area bisi awan thamjage Indigenous Youth Association of Kanglai Fak Iyaki Taramathoirak Suba Mapko Kumon na lakpada lamdam asigi miyamda ingtapa iramdam ama di mahusagi ifa ipu singna thambiramba kunailon semitlon amadi lengaklon gi oiba asumba parai aduda tung induna tungi mirol gi damak aikhoi thodang lominarasi haina paujel pirakle Iyaki maikaidagi thadorakpa serol amada malemgi saungno hojik Saitheng oiriba aing asagi khal kaitharakpa asida yumpham oiraga Green Kanglai Park haiba themda Kanglai Park ki tongal ba club organization amadi school singda punna kusamnaduna usara sing thaminaduna loop asigi pandam amadi leibaki thodangda naha sing haiba wakhalonda yumpham oiraga asamba mawongda pangthokminakhre thoram aduda mafam ta kuntrani thoida punna usara lishing amaga satet marfudara Thaduna Thoram Pangthokmina Khiba Singh Adudi Ahanbada UFO Northeast Headquarter Number 1 Shingnungkho UFO Sagol Thongba Branch Samram Youth Voluntary Organization Samram Ikop Ningthau Laibung Samram Social and Cultural Association Lamding Expert Group of Institution Malom Premier English Academy Kiamgai Little Master English Higher Secondary School Samuro Morangpuril High School Morangpuril KGBB Andrew Lopausum Paradise English School Thobal New Era Higher Secondary School Thobal Elite Foundation Academy Kanglai Fak Thobal Khangabok Higher Secondary School Khangabok Lalita Madhov Sharma Higher Secondary School Khongjom Standard English School, Khongjom Eureka High School, Sapam Yarifok High School, Yarifok, Irengban High School, Irengban, Kaksing High School, Kaksing, Kairak Primary Madrasa, Kairak, Wabagai Higher Secondary School, Wabagai, Polistar School, Wabagai, Dabali High School, Sekmaizen, the Universal English Academy, Lamjau, Lamjau High School, Lamjau, Unique Academy, Lamjau, Lamjau Upper Primary School, Lamjau, High Kainahal Memorial English School Lamaidong Ilangkhang Pokpi Junior High School Ilangkhang Pokpi Kaksing Khunau High School Kaksing Khunau L Dananjoy Memorial English School Tronglaubi Integrated Youth Development Club Lamjau Sing Aseni Makhatana Kanglai Fak asida ipa ipu singna hiram kayada awat palaitana thambiram laba aikhogi pukai langai kaya mifal tangdana isagi oiba pothok amari wakhal losing kayana mani tamna lengak seramba aikhogi leibak ase ngasiri hiram khudingda mikha fonduna hinglei haujiki leiriba mirol asisu maromdom hingba ngambagi wakhalondagi lamna leirakpa amadi naha singsu maromdom masagi punsi lambi semba ngamlaktaba asini Miyam gidamak sem leba lengakna ningthau oirakpa miyamna masum sarakpa hunai asi marai chaitharakpani maram asina masana maromdom mipal tangdana hingjaba ngamnaba amadi leibaki oiba wakhalon laknaba lup asina ngamjaba thawang kaya lauduna lakle leiriba lengak tagi hauraga loisang sing maming tagi oina leirakpa asi ki mayokta karishu khangjadraba miyam gidamak lup asina lepli Antharaba Hauziki Naha Singh Gidamak Yagna Mangsil Thaduna Tungi Mirol Gidamak Lepli Anauba Mayol Ama Puraknaba Thodang Lauduna Lagli Haina Serol Asina Makhatare Parliament gi MP Professor Angomsa Bimol Akoizam gi Meyeng Makhada Graduate Amadi Postgraduate ki Mahiroi Singh gi Debate Competition ama MP na Lok Sabha gi MP ama oina wasak laukiba sahi ani shurakpaga mari lenana pangtholagani hairi competition adu district level parliamentary round amadi preliminary round amadi final round haina anirak thona pangthokani hairi ba competition ase yauningba singna tang 13 fawbada form pishin gadabani hairi aduga preliminary round na June gi tang kun amadi kunma thoida pangthokani hairi loina final round na tang kun manga da pangtholagani hairi
Red Shift Labs haina mingthon ba medical laboratory ama Padma Diagnostic ga khusamna duna hangdokre Rims Road Lambung Makhongda nauna hangba laboratory adu hangtopagi thoramda Dr. N Hemant Kumar Singh Directorate of Health Services, Dr. James Elangbam, Managing Director, ACME Fertility and Healthcare Center, Vice President, AIPI Manipur Chapter, Amadi, Dr. Y. Prem Chandra, Additional Director, Planning and Finance, Directorate of Health Services, na Athoba Mithunglen Singh oina saru yake. Nambol L Sanoi College Social Responsibility Cell na anirak suba oina Palem Panthau Sanglen Oles Home Tobul Khoizumanda ngasi nomagi sangdaba yadraba polam sing amadi cell tengbang fi khri college adugi principal Professor Y Joy Geotimoy former principal TI Sobita amadi NLSCR Sigi Thomi Singh na Seng Hawaii Makhal Singh Sathau Thum Morok Hakchang Sapol Fi Sunaba detergent yauna nomada sangdaba yadraba polam amadi selit tengbang oles home aduda satuna mateng pangki home gi maikai tobimal khangba utuna NLSCSRC gi Thomi Singh da certificate of appreciation piduna ikai khunaba utki Kiamgai Social Development Organization KSDO na Sinduna Marirak Suba oina Meritorious Award Jenthopugi Thoram Pangthokre Kiamgai da Leiba KSDO gi campus ta Pangthokiba Thoram aduda MD Amir Khan President KSDO MLA Laurembam Rameshwar Meitei MD Tajuddin Yumkhaibam Chief Executive Officer Waqf Board Manipur ARIF Sajat Arif Sajat BS SDC Technopal MFS MD Ghayazuddin Shaikh Finance Officer Directorate of Health Services Government of Manipur MD Abdul Latif Retired Headmaster Founder Conceptual Tutorial Center CTC